ngasi numida wairam phongkhiba tongan manipuri sifongsingi amasum thokhiba thawdo wathoksingdigi maruoibe I pausing khongasaraga manipur top channel gi maikedi mayamda thamjagi ahanbada Congress ki merep singna mikal da mai paklaba matungda chongthok chongsin yadanaba tongan dharma gi Laisahng manga da wasak lawmina khre haiba paw ma headlines oina maruoiba paw moina phonari Handak pangthokadoriba taragani suba Manipur Legislative Assembly Mikalda Congress Party the merep oiribasingna Mikalda mai paglaba matungda Congress Party the lengdana chongthok chongsin tawduna wasakpagi thoram ma pangthokre ngasi AICC ki in charge Bhakta Saran Das na merep oigadoriba miyoi yangkhaiga maribu ahanba oina kanglai gi Uttara Sanglen mamangna punna wasakminaki matungda singmairong da leiba MB Sisters First MR gi Haying Khongban Leba Sanamahi Temple, Babu Parada Leba, Muslim Singi, Zama Masajid Amadi, Aroiboina, Hindu Singi, Govindaji Temple da, Khurumduna, Puna Wasak Minaki. Tauramadu Hanagi Minister, CLP, Lusing Oibo Binaki, Party Gi High Command, AICC Gi President Sonia Gandhi Pokta Matu Ina, INC da Apropiduna. Candidate ni haina nominate tauraba mirep yangkhaiga mari asibu nomination file tawdringai prajana pikhiba verdict mandate sahi mangadi chongthok chongsin tawjaroi haina dharma khudingmaki Laisahngda wasak minabani haiki Paumi singna hangbuwang pakhumda ngarang BJP gi handakta puthokhiba budget adu anti people's oiba budget ni anti poor budget ni haiki Impal Jiribam Railway 2017 fawbada sada humfudagi humdra hena lusilam labadi adubu haujuk fawbada Tamenglong yobada ngairi asigumba priority piduna budget piba ude haina safungdokhi MPCC ki president and lokena fungdokhibada taragani suba Manipur Legislative Assembly election asidi Manipur gi lebak lepkadaba mikhalni ngehaki oiba oida padaba dugumbada satkumsi haukiba Congress ki sahi taraga manga ki sasan BJP ki dol manga na pullaga semba sasan ani asigi sasan asasi sangda minaraga praja miyam na sahi manga gi mapung faraglaba sasan asina election mamang na Manipur ki praja miyam na tawkiba promising adu ningsing minaraga tangkak ani thokna pangthokodoriba handaki election asida INC da support tawbiu haina su phongdokhi hari makhasa tharakpoina to papaw mana license nongmai Lising taraga tarika samaga marfuga tarik crore samapan manga fogatki taraga nithu suba Manipur Assembly gi mikal ahanba face thasi ki kunga tareta pangthokodoriba siga mari leinana state asida license paiba nongmai lising kunga nithu ga samapan ga yangkhai ke tarik ki manungda nongmai lising taraga tarika samaga marfuga tarik mari leinaba police station singda pisilakre paisa oina crore 0.905 drug crore humdraga manga gi matakta u liter crore Traga humdoiga lising humfugani panga songwaga nifugani thoi sana crore 1.4197049 punna crore humdraga mariga point 027646 rom fagatle candidate singna tawgudaba tawroidaba niyam sing ECI gi matung ina khangale haina ngasi state CEO Manipur Lamphel Parta paumi sing unabara phongdokre Mikhala sida General Observer kun Police Observer taraga mathoi Expenditure Observer kun amadi Special Observer ohum haple Mikhala sida angang sing yahon bada candidate oigadaba singi criminal antecedent sing mikhal mamang pung nifugani pangi mamangda print amadi electronic media da format C1 sing RO sing da khangan baga loinana pauksi sing da phongna bangasigi miphamda Join CEO Manipur NG Ramanandana phongdokhi haina supausna palakli Atopa Pawmana, Nomai Utunoki Helambigi Mayokta protest tokre, IMC gi Hanagi, Mayor L. Lokesur Amadi Ward number 17 gi Ward Mema, Panthoigi Kutpuna, NPP gi Walker Singla Nomai Utuna Aki Akang Pirambagi Mayokta Irang Horakre, Taudosi, Ngara Numidang Pung, Mapan Makairam Tabla Singzamay Oinam Tingel Tokibini, Taudosi the Siena Beni Haiba, Mayor Amadi Panthoi, Lord Cre. Taudosi ki matang na miyam na makoy anibu fagadabani haina dabi tawduna ngasi singjamay mayang mamlekay da miyam na wakat mipam pambaga loinana human sen siyamduna kulaw sing laukri wakat mipam maduda saruk yakib singna numay paiba ex member panthoy fagadabani stop gun culture numay utuna ki halaga board khombigano haiba plate card singsu sejanaki loinana mari lenaba singna sienari basing fagatuna serak pibiyo haina su phongdokhi hari
atop tendak paw mana mikhal asida party amatana absolute majority fangloi tombi Siba Sena gi oina ahan batanga ki ticket nipal laukthokraba matuna ngasi ticket mari amaga laukthokre hauju phawbda Siba Sena gi oina ticket taragani thoi sukre ngasi laukthokiba ticket singa dudi ye school AC gi RK Guras Lamsang AC gi PS Samu Kumbi AC gi RK Bimol Chandra amadi Thobal AC gi oina concept Michael ni ticket laukthokpaga luina ngasi Babupara lepa party AC office ta pangthokiba thawram aduga mari leinana Siba Sena gi state president M Tombi na phongdokibada pangthokadriba mikhal asida party amatan absolute majority fangloi Siba Sena na thadokliba candidate singa si soidana candidate kharadi mikhal da mai pakani lakadriba lenga asida Siba Sena na soidana achawa role ama lawgani haina su mangna phongdokhi hari Makasa tarak po ina to papaw mana COVID na mama mapa laikhidraba angang singda tengbang pinaba tharakiba application lising hum gasani pan ga supnagi yankhai ga manga approve tokre COVID-19 laisana maram oiduna Bharat ki manungda mama mapa ni mag laikhidraba angang singda mating pangna bagi damakta hawdokhiba PM Cares scheme gi makhada thajilakhiba application lising hum gasani pan ga yankhai ga manga mari leinaba authority na approve tokre hari Hiramsigi matang the Raja Sabha piket kibai ba pakuma mana Women's and Child Development Minister Srimati Ranina Wapamasi phongdokibani Minister na hai skimasi online portal PM Cares for Children's .in da line sanglaga khangba yagani hai khen su paus na phongdorakli Makasa tharak poina to papaw mana pangthokadariba mikhal sida bot lising nipan gi mathakta henduna mikhal mai pakani yum lising manga gi mathakta Congress ki Firal Yungkhre Keranjit handak pangthokadariba assembly election asida Indian National Congress ki tiketa sugunu kendra da mikhal thengnagadariba Kangujam Ranjit ki ngasi Firal singkhatpagi thoram wangu tera mayai lekai da pangthokre thoram aduga Mari lainana wangang bada INC ki merep oiriba Keranjit na pawmising phongdorakibadi handaki mikhal asida ma kan naknaba lambada gi bot lising nipan gi mathakta yamna sawna henduna mai pakani haiki amasum MLA Keranjit na makhata na phongdokibadi makta mangarak thangna na sugunu kendra da mikhal mai paktuna miyam gi mihut oiduna lakhibani mikhal sing aduda wangu dagi candidate hoktuna lamba tawnaduna lakhi handakti wangu dagi BJP gi ticket tanaduna bot lepna ba khotnaramba sing ticket pirakhidabana lakaduriba mikhal asidadi soidana wangu da hana mamangi mikhal sing bot fangiba masing dagi yamne hena fangduna maki home polling oiragani haibigi thajaba sauna lei Sugunu kendra da INC gi Firal yum lising manga gi mathakta yungkhre BJP gi ticket hek laukthokraba matungda hana BJP ni haina leramba imung kya kendra sigi mafam kya da haina rupa tawduna INC gi Firal singkhatnarakpa leptri haina su pausna makhata na phongdorakli Makasa tharak poina masumlu silak poina to papaw khra namo India da lairiba mahi sangsing hangdokna bigi anaupa guidelines ama thokre Ministry of Education India gi manungda lairiba mahi sangsing hangdokpagi anaupa guidelines ama thokre Ministry sina thokliba guidelines ki matungina state amasum union territory singda mahisang sing hangdokpa asiga mari leinana mahairoi singna mahisangda laktuna physical class yawbada mama mapa gi ayaba mathau tabra haibdu state amasum union territory singna lepsabadu yankhre Ministry sina makhatana hai mama mapa singa ayaba du mathau tai ta di heba mari leinaba state amasum union territory singi lengak singna lepkodabani Masigaluna maisang sing na physical distancing mapung fana nga na ba akanaba marking system thamduna mairoi sing takpagi takpi tambi na bathabak lokhat kadabani hairi henasu paus na phungdorakli amaramdana NCP gi mirep manga gi maming laukthokre handak pangthokaduriba assembly election asida Nationalist Congress Party NCP gi mirep oigadaba miyoi manga gi minga si party asigi maikedi gi laukthokre ngasi laukthokibba party asigi ticket mirep oiduna mikhal thengnagadaba sing adudi yankhai gi mapan saikot kendra da Dr. George T. Hawkiv Mari Khetrigau kendra da Paunam Rani Wangkhem kuntraganithoi Wangkhem kendra da Oinam Haridas ahum Khurai kendra da Khuraijam Ratan Kumar amasum taru kairau kendra di MD Islamuddin Khane Panbayabadi NPP gi mirep oigadaba singi ming laukthoknabagi thabak paikhatnabagi damakta party asigi spokesperson loinana Manipur gi in charge oina thawpuriba Narendra Verma state asida haujuk laktuna election ga mari leinaba thabak sing yengsinnabagi thabak chatharibani haina su phungdorakli Loisilak poina ngasi state si goiriba COVID-19 update myamna thamjage ngasi goiriba positivity rate si kharakhak hantaraktuna 14.1% leiri
मियोय अमा कोविड-19 पॉजिटिव ओइबा लेखिद्रे अपुन बोइना मियोय सनीगा हुम्फुगा निथुना नौना कोविड-19 पॉजिटिव ओइबा थेंगनरखरे अदुगा मियोय लिसिंग अमगा सनीपानगा यांखैगा मपाना नौना कोविड टेस्ट तौखि कोविड-19 पॉजिटिव ओइबा थेंगनरखरबा मियोय सनीगा हुम्फुगा निथुय एसी बिष्णुपुरदगी कुनगा मथोय संडेलदगी तरागा हुमदोय चुचांपुरदगी तरागा मरी इम्फाल ईस्टदगी निफुगा तरेट इम्फाल वेस्टदगी मौद्रागा मपन कक्सिंगदगी तरागा मरी कमजोंगदगी मरी कांगपोकपीदगी मापन नोनेदगी अमा सेनापतिदगी तरुक तमेंगलोंदगी मरी टेक्नोपालदगी अहुम थौबालदगी कुनगा मथोय अमसम उखुलदगी तरुकनी लैखिद्रबा मियोय अमा असिना कक्सिंगदगी हाइनसु क्लेम तौरी सोशल मीडिया थगतनरक्पा यामना थाजनिंगा ओइरिबा पावमन एक्टर काइकु यावना मणिपुर की फिल्म की ममिंग लैरबा एक्टर कया ngasi बीजेपी दा जॉइन तौखरे हाइनर अदो हौजिक ओइना दि म्याम पाव से मतांग साइ लुसिनजरगे अमसम पाथोकसगिबा सोइखिबा लांखिबा कया यावरसु म्यामना ngapiगनी मतम की मरुब इ पाउसिंग सु म्याम द लेप लेतन अपडेट पिजरके नसु चैनल सिगी मेकेदिगी सु म्याम थमजरी एंड थैंक यू।